Pilan kari do bagi thokri nova. Anirak tengkang anirak to thokri ni thokri bedo cheng khak tegi wana teba. Niti ni sum do sasan dunia ba subnam sason dunia ba. Haujik subnam sason lai re khanga bane ba. Adu khoi ke dau lai ri ge habini da. Ko aduna si ipong pong ababaw da broad daylight da tongning bada tawra ba. Ai khoi gi territory manung ni whatever we want to do akoi na tongning ba tawgani Haidana lay thokre madudai dudai action lokat kadaba sarkar dusu remain silent tumin adum lay thoe kana di ware akoi ngai di loin ware bako si gi marak sida yengo bako sum yengje ba akoi gi manipur gi sanaroi masing khang daba kayana laibak sigi bharat ki boxing do oiro weightlifting do oiro football do oiro hockey do oiro tongan ba discipline me amada bharat ki mingset se manipur nga ine manipur na pura ine ba mone adudagi dikai dore medal me am lawro ke basing do CRPF do oiro railway do oiro BSF do oiro tongan ba khara da hapchin bigran ne ba sumai tawraga khoise sum tawraga thamme ba hojik atamna na tawge ne yawraga tawri ni sarkar semdri jusu mone semri ne ba BJP dabu impossible bro. There is no any impossible politics to them. Namang politics ngatani. Bihar dagi BJP gi working president hapkala ini Bihar da makoi na masing hai na kakala ibni puna maksing se moi na ngamdaba si larekta bane ba ngamdaba leitaba party sina ngasi Manipur da sumaina tawri sina di karigumba makhak leire ha basidi akoi mipum khuding maksing sina masi khanna bagi matam natra bane ba khangga da bane ba madu khangna koi thabak tawra gadam ne ha bai wani da hoji asang hai community mayam BJP ki leader amana lakpa matamda aina laiba se masi waroshin amagi lakpani adagi mana laiba sisu waroshin amagi lakpani haidana akoi ki mihut singsina khanbiraba asomdagi laiba kangbu dunasu aina satliba se Manipur satliba khongsat se masi waroshin jigi determination amma khakaloina na ai lakpani habasi makhallaga de they are to invite ko loina maksing se hojik tawre ba ko kanna honare tawre maitaina ban pangtau tawraga naga degi support phangdro pangan degi support phangdro nepali de phangdro atopa de phangdro khoi khaktana sum chong leragadi madusu yaro hebani da punamaki sohjok se change ba adu sohjok to changne nabagi dama akhoi ki elected members sing duna khadadi tobam thu e hebane ba ko makoina sumaina sum thinda de lerak pase masi sina maram mor kanda mipum khuding maksing se hojikti kayam yamna warage ba si business ta failure pa khaktana te ba akoi masen gi marakta su yamna maron thok to ba lan me am am khak leiri bani maron thok to ba lan do akoi na nganguraga yumda lakani phuge chaige kap ke tup ke hat ke adu da toge na mayam harakane ba ko wabdi IDP sing se makoina apik pa relief ke mama khakta leibe wane ba akoi de achoba relief ke mama de leirim ne freedom is not free even in our own land akoina ukrul sa to matam da mahadeva yobadagi akoi sin dom po mabne ba ai nahan Dimapur chat pasi BSF ki Casper duna Shekmai police tagi Casper manung do da hapaga satpada wakan je adum waya bako senapati yorakan da wakan je khara fai ko nahan kamjong chat pa matam da su chasatu yena kha ne ba kaimta leibnate adum leiminner ba ne bako mafam du da akoina higher secondary school je karai dono na kukim sada hangi bane khangda bani na ko taurising se ningtam bai basi leitra bane ba imung khudi mak oji wada ba leite ba ko BP stroke ki oigera sen thum gi oigera senton na bagi oigera amagi oigera imung amata hoji spiritual cancer na da ba leite ba ko hoji akoina naina bati yam yae ba akoina ngang ba se mina su otherwise lobum ti thokte ba mina ngang ai se achumba point khara di leibra na khan bigi damne ba se hojik BJP na kanosi Congress hunba Congress na BJP hunba atopa political party sing na BJP amuk saugat ba adu ada se hujik tokpi gadabni adu moinu hunnare raga akoi gi irang solution gadab na te ba o akoi na mamang thak tawgi basisu kharadi asoiba leibore haibasidi moju realize to biyo haibani da se I canom haizage ba political leaders while they are preparing for their next election, in spite of preparing for
coming generation lakadaba mihoro singidamakta राजनीति तो बिरम देबा मखोगी मोइन सरकार पाइबा मतम मतम दो मधु हिंबा ngamnaba amasung lakadaba chahi sing do madu do su moina sarkar paiba ngamnabagi राजनीति तो बिरम मेबा adugumba ayam sing aduna ngasidi be mana architect haise manufacturer orakanda ngasi chakhala ineba yengoba ko hoi manipur ahong madiam lay ko si ima kaithel adegi khogi overbridge adegi di assembly manipur film development corporation city convention adu ada ayam masaya ba ko but aina hajening bam lay ba the world is not built either by the construction of road or bridges ko lambi thong khar semba building khar sarakanda prithvi ne haidana proof to budi to bigano ko cultivation of human beings that is more important miyob sembi ho habneba miyob sembi bagi rajniti duneba ngasi manipur gi miyam na lauri se madudneba khoina irang ji loisalo hari se irang ji loisalo na hari se makhoina lobby ga daba daito to lobby daba dagi akhoi ngasi thola ine habnida lingjen manataba ama ma to basi society amadadi khara khara di loina mami ta gani but hojik khoina tawgada basi kari no haita di delhi da sarkar da khoina hojik law gada bane ba kari manak tu da lairabau bsf ki manak ta lairabau army assam army ki manak ta lairabau da kapa akanda khunja sing duna kang khong sai dana sel bau du da tumin lebam thokpra ba he himself needs to present at the spot mafam du da ma chatpi ra kan yengsen bigada bane ba ko sp lai ko bisnupur district ki police authorities sing ayamba la aga mafam sing da praja ga pukmen pawmen adana kari da kari tawre khote sithan anda ba khota lo ni yenge ba ko si action se promptly laura dam ne ba sidi yes min habije chumme noi access sa more noi na tawri ba thabak sidi sarkar se noi gi makha da lei budong na tawre ha ba se mayam na loi haina rab ne se even anga macha khara sensible khara oi bana ba ko भारत सरकार नत्रगा मणिपुर सरकार राष्ट्रपति शासन कुकी की मखा द लेरबरा हाइनरबने कोई ना हाबे वनते सी मोइने तौरइब थवोंग सिदा ब्रेक फाबी गदब यादेन खंगन गदब दो मदुना ngasiदी थबक ओइना पांगथोरक्तबदगिदी मियाम की खोलाउ सि लाइबनेबा अदुना कुकी गिदी अम लेयबे बेमा याम साथीबा मा से ngarang से phagok sakhai torbung de thoe dolai thabida hayeng thokpe ai koktuk ta ngasi ahing thokpe ai or yari pok sorry yangang popi de thokpe ai moi gi di ngasai asang na hagi bdo moi gi di policy em le ba kak launa tet launa kapakane ba dong khara kapakane ba phawak sakhai torbung da maitei ji wa launa mulangan gane ba ban to hun gane ba ama ma to hun gane ba si moi gi politics mane ba si adu khoi realize to ji concept to ji have ne ba madu thengna ba ngamba akoi su political road map ama puthok se have ne ba adu sarkar da taina bo oigera adegi central government da taina bo oigera khoi mayam unity oigera adu gu mama taina se have ne ba moi gi di tawrakani loi roi ba ngarang je haura imni ko haura ibni aduna ngasi di atopa moi ga nakna moi ga nakna leiba mafam sing sida di ko moi na tawba ya ba thabak ka pa se sungle le po oeba karigno moge di maitei si 100 ne tawduri ne ya se madu akoi central forcing sina madu tawu thing hai ba se praja khoi ne law ga da ne habni da madu dai da law da na akoi masel gi adu gi ada ge ne tawba do madu madi yam na sunadre ne khali aduna aina second round gi haning ba sida atai kan ta thodok pa nate sasan ji chumde na khallaba bjp gi kanosi ani thokbadongna rajniti si ani thokbadongna separate administration pibagi rajniti tobugum mayam da uhanba adegi amma akoi gi leader chatlagana amma hairakpa akoi gi leader sing juna su madu taraga haraura halakpa somna kandana moina advantage se no monomagi progress sum ogalakpa ko asang na haibadu yam chumeba district administration sida leiriba singse almost no local ngaktaneba loina mangneba ko yengo hai ba hojik ai hak na su panjabaduni tang taraga mangada idp sing masa masa gi mayum da chahi ani ga makhai hena lairu da matung changba yare haidana changba hek nongan baga hairiba attack se mu chathare aduga dgp na hairiba ko gi cc pur da chatuna
hariba koi police amati security forces singa security review meeting ama hek chathabaga hariba attack si chatharakpani hari nakala marom dana muk shanti purakpagi wari emasu high command singna thamlagli hariba singsiga thoglaiba singsiga haidi kari maramgi damakta makoina amuk attack tawra ibano karamba makoi taseng na makoina taliba demand separate administration ji sungphang phangaroi habagi thajabadu makoina ninglam liba manglan du kitang nathaina madu phangaroi habagi akiba leirakpagi oigedra makoina mu provoke tawrapgi maram se oza Birendra ki point of view da oza si kari kamaina thambe oza tong tam anchor bo thagachari laibak thiba haibaduni ngarang si yamna thajadana matam sangna nomai gi makhon taru draba bong gi makhon taru draba matungda ngarang midang si khanghaudana hariba torbung gram panchayat ki lekai ani dugi jaga da thokre yamna ngakpa mana be mana hangbiri badu separate administration si makoi gi wakhanda national gi leaders singna makoi go totana unaba matamda keno ga obi UPF ko obi elected representative singa unaba obi Delhi do unaba matamda moida si hanjana very repeatedly ko oftenly it is reminded to them yariba makai noina separate administration gi manglan si di mangdaba phai habasi hanjana it was noticed to them makoi da thamma bane ko aduda aina thamjaning gi base makoi si am irritating oiba male matning thauka ba nimita hojiki mafam duda sabal lekai hari mafam sida hongsele akoi ngasi chacharure thodok thopam maduda ayukta gi hauna chacharubani ontok pa phiba mamani lehori basi makoi na yaningdri basi mafam duda akoi gi mising changsala aga leibase makoi na suknya yaningde habane that means akoi na ayamba mafam changba ya de hariba mafam chingsida koina changjan laga sum leisalak pasida mogi separate administration gi wakhalon se mogi asa se mami sum khraga samak padong toba madudagi moina pelak taba mayam ama leidana ngarang gi thodok si tholak pa oiram gani haidana khalli ko luri badi ngarang thodok thoibasi kangbai Phougakchao Ikhai hariba sigi thong macha ama lei thong masajida police leire 19 Gerwal regiment leire ani sige checkpoint leire khitang kumdaraga kangbai bazar jida 19 Gerwal regiment si leire adu he lanthokpaga BSF ki kano company amasu market set amada leire hek leiri badugi dagi meter ikan kanadaba mafam amadagi soroke tainaba maning dagi ne ba makoina kapa ise koina nga isi 19 Gerwal regiment su leire BSF su border security force su leire adudagi amuk 37 Assam rifles su muk leire security na khurak khangdan leire ba district administration na su red zone na laukthokdana haidi lambi haidi ba lekai ani dugi phawdok phawjin ya ba lambi phawbada makogi company si thamdana ngak sen bagi thabak si adonki matik kanna paikhali bane ba paikhali ba marak tu da karamaina nongmai se kaphala ibno ba yes akogi ngarang gi thodok thokpadu da akogi pakhatana nungdang go oisalakpanina karibu thoga dagi haidana mipaidana akogi social media da angang singna ka thagalapadu da makoina thagalapadu yam nungaite tasingba nomai kapna banate ngarang gi si akogi site gi sukap kapte moina ngarang haibadu nomai kapsal e haigadabane ba koki gi kangbuna maitei singna khundaba mafam saiton mamang sorry Phougakchao Ikhai mamang wa aduga torbung sabal lekai hariba torbung mamang sida koki singna nomai kapsal e haigadabane ba adu nomai kapna re haina thoki baduda akoi su confusion amadi lei maramdi akoi gi matam amada khun ngak paina leramba punamak singdudi masa na season ramba amma tawbo singsi yanaba magi makhada sarkar da loina ma patient dana leigramnina makoni nomai kapa asu khut hanbina bisi kaimta leite hairiba ko aduna makoina ngarang nomai du atat akam leitana kapa bom si lekai du da leramba isini nauk singda khoina hangbada
bom ahum di pokai bom di yami bom tarit ni hari bom di yami maybe more than 7 also maram di SP masala additional SP masala aga hoji koi thi hori bane ba ko karai da kari lege hai badugi chithan anda ba ama mase kasin koya da setna faktana loina thi hori bani aduni hojik ta hori ba phibam se aduda moina bom du na taraga pokhai ri ba mafam du labuk mayai ne ba kapai ba mafam du moina kapai ba mafam du dagi step khara mamang da sangsala ga kapam magadi ngasai gi yumlak ta ta ya ba mi si ne ba soidana maram di bom du na pokhai ri se ko moina tawre aduke matik sakti le ba bom ma di oire akoine lightning ba point potiko president rule se had already been implemented in Manipur enforced already ne ba yes Ching the President rule say later, brother. Yes. President rule see tampak kaktada maitegi area kaktada chatna badong na tobra. Ching the suksa chatna da braba. Chingi missing sina tauragana kariguma makal ki macedam ta haidaba. Border security force ka kapa iduga mapam duga su kasu yam na lap na ba mapam na te. Hoi commando na kudak tuda moigi gari ani ohum changsala aga khut hande habadu commando gidi limitation khar leye bai bema kari no haita di moi counter insurgency da ayam but loina mak power se exercise tawgada bina conventional oiba sing sida di mako gi su kari haini upai lejada ba khar leye ba moi change haidana su hekta khut hanbasi yada ba khara di lei tawgada bu central security force lei ribu sing du di kari do bu gi tumina lei ribno habane ba akoina President rule thammaga di chaman implement obiyo strict oyoba let it be in the hill area also in the plain area also ching the tobu matam nana nupi meam haudana rally chalasu police na ngak selaga security forcing sin ngak selaga hexat pa akoi sing sida khogi tampak tana impal do oiro moirang do oiro thobal do oiro kakching do oiro adagi kaithel sorry yangang pupi do oiro adagi dolai thabi do oiro nupi angang sing na karigumba pen de bam ki kholau lau dana gumba rally ma chalak patara su ekta kari haini ngaingam dabadong tiar gas caption ba phu ba chaiba PR se akoi tampak ta di leibadong no tawe ching de di aina haijening bi isam samna PR se president rule se it seems supporting cookie kangbu de support tabadong no tawe ba ko adigi am laksaning ba pham am leba hoi president rules ji command of the lakrino president rule si matamama the popular government leramba akoi gi mihut na chief minister na lengak sasan tawrambadu karigumba mangam sandaba tawbungam daba khara dagi karigumba makoi masen gi maraktagi amadagi tawre rakanda sarkar se uthai gi dana president rule se lai president rule lak pai se BJP ne center da su BJP lere manipur da su BJP lere BJP sarkar se mutana bagi replacement oiba government amane ko Pare, aduso mo oiroba. Adu tadi matam du da honorable chief minister Sidi Nong Thombam Birendra chief minister oringe matam da tawbung amam da batabak to president rula aga di khara di tawrodana ko madu tawrta budunia ba electrice president rule manipur da la ibase sangai festival sinna ba Imphal book fair sinna ba kumai harau sinna ba amusement gi entertainment program gi adugumba mayam sinna ba gi damakta sangai festival sorry president rule se lei braba president rule le ragadi just cuff moine laksan ba ya basing du laksan loba akoi gi khunga pa isinina mayam am le ramba sing aduna takar tana phagalakani phong na sidai sida German road ta chatliba ama ma tawriba mayam sing adu dadi free movement loine leire whereas akoi gi kangbu sing sina movement tawba matam dadi restriction ama thamjaleba phabaga punbaga madudai duda irang se ibe ma hojik nomai kamna bagai irang se siding ngarang khakta makhon tarak pani aduna taba kogi mai gi sing pokhai da dana laibadong na mipong khudim gi thamoi da irang yam na hauri he bauji yango ngasi makta da ayuk nonga lakpada angang jing parkha tha ba chatpa sing to suti loin tha thore very unexpectedly ko loin halale adegi di akoina halapa matam da moirang kai thel ko adegi ningthokong kai thel bishnupur kai thel loina mak bandaweba akoi manipur gi su kitang heban bam di leiba male ko akoina su uboi wani ko pelak tre basum hojik si akoi yam ngangning ba yam thokning ba gi wana te ba president Draupadi Murmu Manipur da la ame numinini gi khongsat ta Manipur la ame
madu korkomna boycott tawre numini ni du boycott tawre man lak pa numitagi handri baw si boycott tawre korkom mai kanano akhoi gi sinina ngak tane yes yes akhoi gi damakta awana kok thong ama pure ra kanda lujing loyada umang wamang da mapam marang khangdana akhoi gi damakta lan thengnari ba kangbu duna akhoi gi khalla kanda ban toropa matam do masidai ban manung sida bako anaba pubat hairaga chatkani asti sanjoy haira tharaga chatkani adegi di kaithen ju pot yon basing ju ko nanghawro do matam na ayuk sida ekta kaithen macha sing sida khada respect tong na se habani da akoi gi da makta tawriba mayam sing du leibak ningba mayam sing du ngasi bok tok lai du ban ni hairaga di khitang respect tok je chat kum je ba angang masa ma activa mamang da hapa eta thongni kaithen chatpagi su eta thongni adegi di hospital tharaga su chatkani sinara di khar sinatare koi kyam koina sumai sum wa je hari no ba sumai na sum wa le bdi ya banate habni da akoina haning di ngasi ju torbung lom da thoe Phougakchao Ikhai da thoe moi khaktana atatai ta dori bra ba Jiribam do oigera dolai thabi do oigera yangang popi do oigera palen do oigera maitai de attack tawragadi akoi loina mak yaudro ko akoi loina mak yauradi akoi loina mak na lep se habjine ba akoi loina mak na stand tok je ba maikai amadana pura khuntak lan sibaga chap manare akut pada leithon ba atong bada leithon ba ko akut pada leitau ba haba atugi phibam da sumaina sum leiragadi ko yaroi ba adon torbung da thoise Phougakchao Ikhai da thoise impal da thokpani na akoi khudima ke thamoi da madu panchal lakan da thabak toropa matam da lanje khadangai de khoina sumai pak pangam ngane ba akoi ki de dunate ba impal sohor yoropa matam da di pura bera amada leire ba adale hori ba kangbu jingdo ai hosik discussion sang dingai just 2 minutes ago I talked with one of the friend of that particular village hojikti moi nungdang oira amnina matu maman ison sonjele eba hojik kamaina no ba moi lerem doije koina dis da haraure habni da koina habadi akoi da tholopani na khallaga madugi nuai ta base khoi loin phause ba akoi na irang horuji mai tharuji bangladesh da thoke ba nepal da thoke ba dumaina akoi imphal da mak tokje habati na te ba ko karino sum sangdara le do sarupudi sarkar se bahero ne Government of India na BJP na sarkar semba sungai le gumse ba tawse na ka de khoi tawse ba kaino ma tawse ba numit mangani ban tawse da wazno ba naga na su tangkhul na su maitai ga machim manaw ne haire muslim na su makoi panganjing jin na su akoi ningon macha ne haire ko makoi na ban tawre koi solidarity utse ba amana ban tawre solidarity utse ba thugai na gumse ba ko amana koi masen je yamna cha manaba wakalo namada khongthang amada khongpham amada changjen mina je ba akoi de aduna tabadong na tawe ba ko moch iman manade among ourselves also akoi masen gi marakta su ko masi khaibung ta na badong na tawse masi nungaite aduna aina thamjaning ba se han bagi round da president rule se ching de di lai tabadong na tawi ko President rule thama ise harau kumai sine na busunate ko sarkar gi thorom thoda pangthok na busunate manipur da santi hanjalak na ba hana gi phibam da kanglu pudi makse nuksi chana na hingmin na bagi damak adugumba maroi ba pandam amane ba madom da mai onjin ba phagane na ya han be round ji tamjaga Thank you very much Phougakchao Oza Birendra nakalamorom da khogi oza asanka sarna su ngasai haiba khogi separate administration si di officially pidabagi wani pibagi mami tare habasi di Oza Birendra khoni yengba yai si Churachandpur si any BJP leader lakpada Sisipur si yaudaba yaude Prime Minister lakpada Sisipur da hana thungi bani Kangla dani budget se tongan kari do bagi budget tongan piga do ribane boza budget tongan bagi phibam labane na han even president la ambada tongan ba Chingi budget ama tamgi budget ama si masi acknowledge tawre have statement am su thamami bneuza shi lai rabani na hana already architect tawraba architecture amana design tawraga ngasai oza asang kasarna haiba politics study makoina documentic progress laigre makoina documentic developments in laigre have se koina som da disunity oringai da mina han greba
cookie se proxy so in a season ya kita so me the give and take relation na makak adum sagat alaga lai greba masibang no sige akiba sila abani na budget ki wafam jo tongan me phibam je la abani na aina oja Birendra da lakchani ba wahangdi taseng na sige phibam sidi hauji peace por hana na koi masen yasana ra ko aduga government formation di ko na khana si ha ba haire adu beta ga di si phibam sida hauji react tawre IDP sing changu bada bong kapsele nongmai kapsele adu itagadi matam se sungai boina thintha boina haidi oja Birendra koi hill council territory state within the state aduga khogi upai leiraptam ne khoi di peace poro haigi na khoi na ngamdrabani na ma khoi gi su moina tali ba demand hill council territory ma aduga noi gi government su formation ta holage habasi oja la kadra habagi chingna basi lekhala oja kari kamai Lakadra in a chingnabagina, La Avani. Hoji Cookie Singidi, a sang Hibasi, it is very true, no doubt. Yes. Adukimatic Chumebako. Moidi option later. Option later, Banina Moidi separate administration is a Sigi points it again moi atopa mother fine settler royal. Suppose I pramana mahizage. Aina crime, Mama Togo Matam the day. Police na ipabi ay, ay jail lay bi ay, dandi phang bi ay. Whereas, ay na it takes to buy pa matam dadi. Madu na pak san na kaya dano manghalak to se. Masigi pot se. Cookie gi MLA tara di, makogi prasagi will zi pura chat le. Yes. CSO mayam gi outlawed organization oigera. Sarkar ga peace talk labor, IDC's fire labor, Kangbu Ogera, Moga Waris Hanaba Matam the shoe, Brazagi Apambase, Moidi Nataida Waris Hade, Brazazi Kimatic Wang Tankalaga, Brazazing Zina Kubu Emile or Helebun Habidu Kanda Kanda, always they go with the will of the public, people Sipura Kanda, they talk with the center. Adumainta Raga Waris Sayaba. Hozik 2023 23 Sidegi, Akoina Warak Pase. Kaya muyam na wari may take hakta ginati ko. Cookie na taba jati kudimak sing se loy na wari ba niya ba? Kaya muyam na wari geta yang ko. Senapati da lady ba Senapati town Senapati market si Imphal da phang ba business ki almost facilities hai Senapati da loy phang so that Senapati degi Imphal the marketing lag treba. As everything is available in Senapati. Senapati the loin phangabani na. Same thing Ukhrul sud mangai reba. Imphal the lag treba ko. Imphal the lag tram nina Ukhrul the mogi business adum loin taw reba. Adigi Chandel su Kaching the loin taw reba ko. Imphal the business si reba. Except online khara natana business se hiram khudimak the loin sirabni grocery gi masa kharaga Toriba Kolibasi, Sinatana, Maxi, Sirabane. I know Hazening economically, Kose, automatic downs a lot. Kanagumamana, Asano Oiro, I know Oiro, Suzatano Oiro, if they wish to go to Guwahati, Moi Lising Tara, Mayaneva, Zaki the Putorto say, Delhi Degi, Impal Bola, Lising Yankatare, Yankamapan, Humpuyo Ribneva, Tangai Padaba, two Kagi the Kakpamatam that they go. See on one neba. One matam se, Masdesta Aquina, Hining Ibopoti, Delhi se Puxin Crescent de. City Mayam, open lower Rabaneba. Delhi in the Puxin Sendremina, Akoi Loina Maxe, Asana, community Wanataba, Maitegi Wanatana, Akoi Loina Maxe, Amutang di Baptaba, di Parabra, Madu Matam Duyam, Temale have never come. So minus some taller di Roy have never. Yang Zeba, Mahabharata. Akoi angang ba chang na ba pangkhang da khangbagi mod oina phongdok na badudi khitang di hujik matam sida natab rain khale Mahabharat akhang mahi mayam na hai Mahabharat ta Kurukshetra gi lan si torum dai matam da Sri Krishna na Arjun da hai abako kari haige da Arjun kari gumbanang na nachin nauk sing sigi mathakta lam munnabagi lan tawge hairaga di I am not favoring you ko ai nang gi damakta michang dile pangamoy ba niti niyom sumdaba sasan namagi mayokta nangna lan tawge hairadi nangi dolai bo ai thoge na hairi bane ba ko akhoi gi nupi lan kari do bagi thokri no ba anirak
Tengkang anirak to thokrini thokri bu cheng khakti gi wana teba niti niyum sum da sasan duneba sumnam sason duneba hojik sumnam sason leire khangabneba adu khoi ke dau leiri ge habini da ko aduna si ipong phong ababawda broad daylight da tongning bada tawraba ai khoi gi territory manungni whatever we want to do akoina tongning ba tawgani haidana lay thokre madudai dudai action lokhat kadaba sarkar dusu remain silent tumin adum lay thoe kana di ware akoi ngai di loin ware bako si gi marak sida yengo bako sum yengje ba akoi gi manipur gi sanaroi masing khang daba kayana laibak sigi bharat ki boxing do oiro weightlifting do oiro football do oiro hockey do oiro tongan ba discipline me amada bharat ki mingset se manipur nga ine manipur na pura ine ba mone adudagi dikai dore medal me am lawro ke basing do CRPF do oiro railway do oiro BSF do oiro tongan ba khara da hapchin bigre ne ba sumai tawraga khoise sum tawraga thamme ba hojik atamna na tawge ne yawraga tawrini sarkar semdri jusu mone semri ne ba BJP da bu impossible bro. There is no any impossible politics to them. Namang politics ngatani. Bihar dagi BJP gi working president hakala ini Bihar da makoi na masing hai na kakhala ibni puna maksing je moi na ngamdaba si lairakta bane ba ngamdaba leitaba party sina ngasi manipur da sumaina tawri sina di karigumba makhak leire habasidi akoi mipum khudi maksing sina masi khanabagi matam natra bane ba khangada bane ba madu khangna khoi thabak tawragadam ne habai wanida hoji asang hai community mayam BJP ki leader amana lakpa matamda aina laiba se masi waroshin amagi lakpani adagi mana laiba sisu waroshin amagi lakpani haidana akoi ki mihut chingsina khanbiraba asomdagi laiba kangbu dunasu aina satliba se manipur satliba khongsat se masi waroshin jigi determination amma khakaloina na ai lakpani habisi makhallaga de they are to invite ko loina maksing se hojik tawre ba ko kanna honare tawre maitaina ban pangtau tawraga naga degi support phangdro pangan degi support phangdro nepali degi phangdro atopa degi phangdro khoi khaktana sum chong leiragadi madu su yaro habani da punamaki sohjok che change ba adu sohjok to changne nabagi dama akoi ki elected members sing duna kharadi tobam thu e habane ba ko makoina sumaina sum thinda lerak pase masi sina maram war kanda mipum khuding maksing se hojikti kayam yamna war ge ba si business ta failure pa khaktana te ba akoi masen gi marakta su akoi gi marakta su yamna maron thok to ba lan me am amakak leiribani maron thok to ba lando akoi na nganguraga yumda lakani phuge chaige kapke tupke hatke adu da toge na mayam harakane ba ko wabdi IDP sing se makoina apik pa relief ke mama khakta lei be wane ba akoi de achoba relief ke mama de lei rim ne ba freedom is not free even in our own land akoi na ukrul sa to matam da mahadeva yobadagi akoi sin dom po mabne ba ai nahan dimapur chale dimapur set pasi BSF ki Casper duna Shemai police tagi Casper manung du da hapaga satpada wakan je adum waya bako senapati yorakan da wakan je khara fai ko nahan kamjong chatpa matam da su chasatu yena kha ne ba kaimta leibnate adum leiminarba ne ba ko mafam du da akoina higher secondary school je karai dono na kuki misada hangi bane ba khangdabani na ko taurising se ningdam bai basi leitrabane ba imung khudimak ojik wadaba leite ba ko BP stroke ki oigera sen thumgi oigera senton na bagi oigera amagi oigera imung amata hojik spiritual cancer na daba leite ba ko hojik akoina nainamati yam yae ba akoina ngang ba se mina su otherwise lobum di thokte ba mina ngang ai se achumba point khara di leibrai na khan bigi damne ba se hojik BJP na kanosi Congress hunba Congress na BJP hunba atopa political party sing na BJP muk saugat ba adu ada se hujik tokpi gadamni adu moinu hunnare raga akoi gi irang solution gadam na te ba o akoi na mamang thak tawgi basisu kharadi asoiba leibore haibasidi moju realize to biyo haibani da se I kanom haijage ba political leaders in Sina while they are preparing for their next election in spite of preparing for coming generation lakadaba mihoro singidamakta
राजनीति तो बिरम देबा मखोगी मोइन सरकार पाइबा मतम दो मधु हिंबा ngenaba amasung lakadaba chahi singdo madudasu moina sarkar paiba ngamnenabagi राजनीति तो बिरमेबा अदुगुंबा ayam sing aduna ngasidi bmana architect haise manufacture orakanदा ngasi chakhale ineba yengoba ko hoi manipur ahong madiam lay ko si ima kaithel adegi khogi overbridge adegi di assembly manipur film development corporation city convention adu ada ayam masaya ba ko but aina hajening bam layaba the world is not built either by the construction of road or bridges ko lambi thong khara semba building khara sarakanda prithvi ne haidana proof tobudi tobigano ko cultivation of human beings said that is more important miyoy sembi ho habneba miyoy sembi bege rajniti duneba ngasi manipur gi miyam na lauri se madudneba khoina irang jilo shalo hari se irang jilo shalo na hari se makhoina lobby ga daba daito to lobby daba dagi akhoi ngasi thola ine habnida lingjen mangataba ama ama tobasi society amada di khara di loina mami tagani but hojik khoina tawgadabasi kari no haitadi delhi da sarkar da khoina hojik lawgadabane ba kari manak tu dal lairabau bsf ki manak ta lairabau army assam army ki manak ta lairabau da kapa akanda khunja jing duna kang khong sai dana selbau du da tumin leibam thokpra ba he himself needs to present at the spot mafam du da ma chatpi ra kan yengjen bigadabane ba ko sp lai ko bisnupur district ki police authorities sing ayamba la aga mafam sing da praja ga pukmen pawmen adana kari da kari tawre khote sithan anda ba khota lo ni yenge ba ko si action se promptly lawradam ne basidi yes min habeje chumme noi access se amore noi ne tawri ba thabak sidi sarkar se noi gi makha da lei budong na tawre habse mayam ne loi hainarab ne se even anga macha khara sensible khara oibana ba ko भारत सरकार नत्रगा मणिपुर सरकार राष्ट्रपति शासन कुकी की मखा द लेरबरा हाइनरबने कोइना हाबे वानते सी मोइने तौरैब थवोंग सिदा ब्रेक फाबी गदब यादे न खंगन गदब दो मदुना ngasidi थबक ओइना पांगथोरक्तब दगिदी मियाम की खोलाउ सि लाइबनेबा अदुना कुकी की दि अमा लेयबे बेमा याम साथीबा मा से ngarang si phagok sakhai torbung de thoe dolai thabida hayeng thokpe ay koktuk ta ngasi ahing thokpe ay or yari pok sorry yangang popi de thokpe ay mogi di ngasai asang na hagi bdo mogi di policy em leyeba kak launa tet launa kapakane ba dong khara kapakane ba phawak sakhai torbung da maitei jiwa launa mulangan gane ba band hun gane ba ama tahun gane ba si mogi politics mane ba si adu khoi realize tok je concept tok je habane ba madu thengna ba ngamba akoi su political road map ama puthok se habane ba adu sarkar da taina ba oigera adegi central government da taina ba oigera khoi mem unity oigera adu gumba ma taina se habane ba mogi di tawrakani loi roye ba ngarang je haura imni ko haura imni aduna ngasi di atopa moiga nakna ba moiga nakna leiba mafam sing sida di ko moina tawba ya ba thabak kapa se sunglep lepo oeba karigino mogi di maitei si 100 ne tawdurim ne ya ya se madu akoi central forcing sina madu tawu thing o haibe se praja khoi ne lawga bane habni da madu dai da lawda dana akoi masel gi adu gi ada ge ne tawbado madu madi yamna sunadre ne khali aduna aina second round gi haining basida atai kan ta thodok panate sasanji chumde na khallaba bjp gi kanosi ani thokbadongna rajniti si ani thokbadongna separate administration pibagi rajniti tobugum mayam da uhanba adegi amma akoi gi leader chatlagana amma hairakpa akoi gi leader sing junasu madu taraga haraura halakpa somna kandana moina advantage se no monomagi progress sum ogalakpa ko asang na haibadu yam chumeba district administration sida leiriba singse almost no local ngaktaneba loina mangneba ko yengoba adu akoina wa ma hairuni lore kaim kana deba maramdi moinu su inactive oyeba moisu moina leiruba mafam dugi praja sing duna kari tawrakadege hebse moisu dum khalleba aduna ne hoji akoina tawgadabadi center da ni khangde authority da irang sibul action mangamba mafam amadadi koi chap chana apunba khola homani yeigedabane haise ai ani super round da thamjage okay thank you very much jaya marik chumba warol thambiri